ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯡꯕꯗꯨ ꯃꯈꯣꯏ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯇꯟ ꯆꯥꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯍꯜꯂꯛꯇꯨꯅ ꯂꯩꯕꯤ ꯂꯩꯃꯁꯨ ꯀꯦꯊꯔꯗꯨꯅ ꯇꯟ ꯍꯧꯗꯨꯅ ꯂꯩꯔꯤ꯫ "ꯑꯣ ꯂꯩꯃꯧ, ꯑꯩ ꯂꯥꯛꯏꯍꯦ꯫ ꯍꯩꯃꯥ, ꯈꯪꯏꯍꯦ ꯇꯥꯗꯁꯤꯃ ꯑꯁꯨꯝꯅ ꯁꯣꯠ ꯁꯣꯠ ꯍꯦꯛꯇ ꯂꯥꯛꯀꯅꯤꯕ꯫ ꯈꯤꯇꯁꯨ ꯑꯍꯝ ꯑꯍꯥ ꯇꯧꯔꯗꯤ ꯐꯒꯗꯕ꯫ ꯑꯩꯅꯗꯤ ꯅꯪꯅ ꯈꯪꯄ꯭ꯔꯦꯛꯀ ꯈꯪꯂꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅꯗꯨꯅ ꯁꯥꯎꯕꯗꯨ ꯌꯦꯡꯖꯅꯤꯡꯕ꯫ ꯀꯩ ꯍꯥꯏꯕꯅꯣ ꯇꯥꯗ? ꯀꯩꯁꯨ ꯍꯥꯏꯗꯦꯗ꯫ ꯑꯗꯣ ꯇꯟ ꯐꯣꯡ ꯐꯣꯡ ꯁꯥꯕꯗꯣ ꯑꯅꯤꯗ ꯍꯥꯞꯊꯔꯛꯎꯁꯦ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯗꯕꯒꯤ ꯆꯥꯛꯀ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ꯫ ꯀꯩꯒꯤꯅꯣ ꯇꯥꯗ? ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯔꯤꯗꯤ ꯌꯨꯝꯗ ꯏꯅꯝꯃꯅ ꯆꯥꯛ ꯑꯝꯇ ꯍꯥꯞꯄꯤꯗ꯭ꯔꯕ꯭ꯔꯣ? ꯍꯥꯞꯄꯤꯗꯕ ꯅꯠꯇꯦꯗ꯫ ꯃꯁꯛ ꯊꯤꯕꯤ ꯉꯥꯅꯨ ꯈꯣꯡꯄꯥꯛ ꯃꯥꯟꯕ ꯃꯈꯨꯠꯇꯨꯅ ꯏꯔꯣꯝꯕꯗꯨ ꯕꯤꯔꯤ ꯕꯤꯔꯤ ꯃꯦꯠꯇꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯅꯥꯡꯗ ꯉꯥꯅꯨꯅ ꯀꯣꯏꯆꯠ ꯆꯠꯄꯗꯧꯅ꯫ ꯑꯗꯨꯗꯤ ꯇꯟꯗꯅ ꯑꯗꯨꯝ ꯆꯔꯥ ꯍꯦꯜꯂꯕꯅꯤꯗꯅ꯫ ꯇꯥꯗꯒꯤ ꯋꯥꯇꯥꯁꯤꯗꯤ ꯈꯨꯠꯀꯥꯁꯦ ꯇꯤꯡꯊꯣꯛꯀꯗꯕ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯦꯍꯦ꯫ ꯅꯪꯒꯤ ꯅꯈꯨꯠꯇꯨꯗꯤ ꯊꯝꯕꯧꯕꯨ ꯃꯥꯜꯂꯤꯗ꯫ ꯃꯣꯔꯣꯛ ꯃꯦꯠꯄꯗꯒ ꯀꯣꯠꯂꯒ ꯆꯥꯔꯗꯤ ꯐꯖꯅꯗꯤ ꯍꯥꯎꯒꯗꯧ ꯃꯥꯜꯂꯤ꯫ ꯇꯥꯗ, ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯦ ꯁꯦ, ꯇꯟ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯤ꯫ ꯑꯣꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎꯀꯣ꯫ ꯇꯟꯁꯤ ꯇꯞ ꯇꯥꯏ ꯆꯥꯔꯒ ꯆꯪꯈ꯭ꯔꯒ ꯌꯨꯝꯗ ꯁꯥꯎꯖꯤꯟꯅꯔꯒ ꯆꯔꯥ ꯍꯦꯛ ꯍꯦꯟꯕ ꯍꯥꯏꯗꯨꯅꯤ ꯍꯥ꯫ ꯑꯗꯨꯗ ꯐꯒꯗꯕ ꯃꯥꯜꯂꯦ꯫ ꯑꯩꯁꯨ ꯁꯦꯜ ꯈꯔ ꯍꯦꯟꯅ ꯐꯪꯍꯧꯕ꯫ ꯑꯗꯨ ꯇꯥꯗ, ꯑꯩꯁꯨꯅꯦ ꯏꯆꯥꯅꯨꯄꯥꯅ ꯃꯣꯛꯇꯣꯏꯕ ꯄꯣꯠꯐꯝ ꯐꯝꯕ ꯇꯣꯛꯑꯣꯗꯅ ꯉꯥꯡꯕꯗ꯫ ꯍꯩ, ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯅꯪꯅ ꯄꯣꯠꯐꯝ ꯍꯦꯛ ꯐꯝꯗꯕꯗ ꯑꯩꯒꯤ ꯇꯟ ꯆꯥ ꯆꯥꯐꯝ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤꯅꯦ꯫ ꯃꯈꯥ ꯊꯪꯕꯒꯤꯗ ꯇꯥꯃꯨꯁꯨ ꯌꯣꯜꯂꯤꯁꯤꯗꯤ ꯑꯁꯤꯗ ꯍꯦꯛ ꯆꯥꯔꯁꯨ ꯌꯥꯏ ꯀꯩꯅꯣ, ꯆꯥꯕꯒꯤ ꯑꯣꯏꯔꯗꯤ꯫ ꯏꯁ,ꯏꯔꯣꯏ ꯃꯤꯔꯣꯟꯕꯤ ꯃꯥꯟꯕꯤꯁꯤꯅ ꯍꯧꯕ ꯇꯟꯒ ꯆꯥꯅꯤꯡꯗꯦꯗ꯫ ꯑꯩꯅ ꯆꯥꯅꯤꯡꯕꯗꯤ ꯅꯪꯅ ꯁꯦꯝꯕ, ꯅꯪꯅ ꯍꯧꯕ ꯁꯤ ꯈꯛꯇꯅꯤꯅꯦ꯫ ꯑꯗꯨ ꯇꯥꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯂꯤꯕꯁꯤꯕꯨ ꯏꯆꯦꯗꯒ ꯁꯥꯎꯗ꯭ꯔꯣ? ꯁꯥꯎꯔꯤ ꯄꯣꯠꯅꯤꯗ꯫ ꯌꯨꯝꯗ ꯂꯩꯅꯤ ꯈꯪꯗꯦ ꯍꯥꯏꯗꯅ ꯅꯪꯒꯤ ꯅꯅꯥꯛꯇꯒ ꯆꯠꯂꯤꯅꯤ ꯈꯪꯂꯕ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤ ꯅꯆꯦꯗꯨꯅꯅꯦ ꯑꯩꯁꯦ ꯄꯨꯝꯅ ꯑꯗꯨꯝ ꯌꯣꯠꯈ꯭ꯔꯗꯧ ꯄꯣꯠꯅꯤꯗ꯫ ꯑꯗꯨꯗꯤ ꯇꯥꯗꯁꯦ ꯌꯥꯝ ꯍꯩꯁꯤꯡꯅ ꯂꯥꯛꯄ ꯑꯃꯗꯤ ꯗꯔꯀꯥꯔ ꯇꯥꯔꯤꯅꯦ꯫ ꯂꯩꯃ, ꯅꯪꯕꯨ ꯅꯪꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯨꯅ ꯑꯃꯨꯛ ꯐꯥꯎꯕ ꯀꯧꯕꯗꯨꯃꯛ ꯂꯥꯛꯈꯤꯗ꯭ꯔꯕ꯭ꯔꯣ? ꯀꯥꯏꯗꯒꯤ ꯀꯧꯕ ꯂꯥꯛꯇꯣꯏꯅꯣ? ꯆꯠꯈ꯭ꯔꯣꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯥꯜꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯏꯀꯥꯏꯕ ꯈꯪꯗꯗꯅ ꯆꯠꯇꯕ꯫ ꯑꯗꯣ ꯑꯩꯅ ꯍꯦꯛ ꯌꯨꯝꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯋꯥꯏ ꯑꯗꯨꯝ ꯁꯛꯂꯄꯣꯠꯅꯤ꯫ ꯅꯪꯁꯦ ꯊꯥꯏꯅꯅ ꯂꯩꯁꯥꯔꯤꯉꯩꯗ ꯑꯩꯅ ꯄꯥꯝꯃꯤ ꯍꯥꯏꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯨꯗ ꯌꯥꯔꯛꯑꯝꯃꯗꯤ ꯅꯔꯥꯏꯕꯛꯇꯨ ꯊꯝꯕꯥꯜ ꯁꯥꯠꯂꯒ ꯂꯩꯖꯔꯝꯒꯗꯕꯅꯤ꯫ ꯑꯣ, ꯌꯥꯍꯧꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯕꯛꯁꯦ ꯊꯝꯕꯥꯜꯒꯤ ꯃꯍꯨꯠꯇ ꯀꯕꯣꯀꯪ ꯃꯄꯥꯟ ꯑꯣꯏꯅ ꯁꯥꯠꯂꯦꯗꯅ꯫ ꯑꯗꯣ ꯈꯤꯇꯪ ꯉꯥꯏꯔꯦꯗ ꯑꯩꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯕ꯫ ꯀꯩꯁꯨ ꯋꯥꯔꯨꯔꯅꯨ꯫ ꯍꯣꯏ, ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯤꯗ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯜꯍꯟꯈꯤꯒꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤꯒꯤ ꯑꯃꯨꯛ ꯀꯔꯤꯅꯣ ꯈꯟꯅꯅꯕ꯫ ꯍꯧꯖꯤꯛꯄꯨ ꯅꯆꯥꯅꯨꯄꯤ ꯃꯌꯨꯝ ꯄꯥꯟꯈꯤꯕꯕꯨ ꯉꯥꯏꯔꯒ ꯂꯩꯈꯤꯗꯣꯔꯤꯕ? ꯍꯣꯏ, ꯂꯩꯕ ꯇꯥꯕꯅꯤꯗꯅ꯫ ꯑꯩꯈꯣꯏ ꯅꯆꯥꯅꯨꯄꯤ ꯃꯌꯨꯝ ꯄꯥꯟꯕ ꯉꯥꯏꯕꯗ ꯑꯩ ꯑꯃꯨꯛ ꯁꯤꯈꯤꯕꯅ ꯍꯥꯟꯗꯅꯕꯀꯣ꯫ ꯁꯤꯗꯤ ꯀꯩꯁꯨ ꯁꯤꯔꯣꯏꯗ, ꯈ꯭ꯋꯥꯡꯗꯤ ꯈꯔ ꯀꯣꯟꯁꯤꯟꯈꯤꯗꯧ ꯃꯥꯜꯂꯤ꯫ ꯑꯗꯨ ꯇꯥꯗ, ꯇꯟꯒꯤ ꯁꯦꯜ ꯄꯤꯔꯝꯕ ꯀꯥꯎꯅꯤꯀꯣ꯫ ꯅꯪꯁꯨ ꯑꯇꯩ ꯀꯥꯎꯔꯁꯨ ꯁꯦꯜ ꯂꯧꯍꯧꯕꯗꯤ ꯁꯨꯀꯥꯎ ꯍꯦꯛ ꯀꯥꯎꯗꯦꯅꯦꯀꯣ꯫ ꯁꯣꯝꯗꯁꯨ ꯊꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯁꯛꯍꯦꯟꯒ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯤ ꯀꯣꯝꯕꯤꯔꯩꯒ ꯎꯅꯗꯨꯅ ꯐꯝꯃꯤꯟꯅꯔꯤ꯫ ꯑꯩꯅ ꯎꯅꯕ ꯂꯥꯛꯄꯗ ꯅꯃꯥꯟꯅꯕꯤ ꯄꯨꯔꯛꯀꯅꯣ ꯍꯥꯏꯔꯒ ꯅꯪ ꯍꯦꯛꯇ ꯄꯨꯔꯒ ꯂꯥꯛꯏꯁꯤ ꯀꯩꯒꯤꯅꯣ? ꯀꯩꯅꯣ, ꯏꯃꯥꯟꯅꯕꯤ ꯄꯨꯔꯒ ꯂꯥꯛꯇ꯭ꯔꯗꯤ ꯑꯩꯕꯨ ꯏꯇꯣꯝꯇꯒ ꯊꯣꯛꯂꯛ ꯇꯥꯔꯦꯅꯦ꯫ ꯇꯥꯅꯤꯡꯗꯦꯀꯣ, ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯅꯨ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯃꯥꯟꯅꯕꯤ ꯉꯁꯦꯞ ꯃꯥꯟꯕꯤꯁꯦ ꯑꯩꯉꯣꯟꯗ ꯃꯃꯤꯠꯁꯦ ꯄꯩꯅ ꯌꯦꯡꯒꯦ ꯍꯥꯏꯕꯅꯤ꯫ ꯄꯨꯔꯛꯀꯦꯁꯨ ꯈꯔ ꯐꯖꯕ ꯄꯨꯔꯗꯤ ꯐꯩꯗꯅ꯫ ꯀꯩꯅꯣ, ꯏꯇꯥ ꯀꯣꯝꯕꯤꯔꯩꯒꯤ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯄꯩꯅ ꯌꯦꯡꯉꯤꯁꯤꯅ? ꯃꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯥꯜꯂꯤꯗ꯫ ꯀꯣꯝꯕꯤꯔꯩꯅ, ꯏꯁ, ꯏꯃꯥꯟꯅꯕꯤꯕꯨ ꯐꯖꯕ ꯄꯨꯔꯛꯎ ꯌꯥꯗ꯭ꯔꯥ ꯀꯥꯏꯅꯒ ꯐꯖꯕ ꯄꯨꯔꯛꯑꯒ ꯅꯪ ꯑꯃꯨꯛ ꯐꯖꯕꯗꯨꯗ ꯉꯥꯎꯒꯦ ꯍꯥꯏꯔꯣ? ꯍꯦꯔꯥ ꯀꯣꯝꯕꯤꯔꯩ, ꯑꯩꯈꯣꯏ ꯈꯨꯜꯒ ꯅꯣꯏ ꯈꯨꯜꯒꯁꯤꯗꯒꯤ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤ꯫ ꯅꯪ ꯈꯜꯂꯒ ꯀꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯄꯨꯊꯣꯔꯛꯄ ꯅꯃꯥꯟꯅꯕꯤꯗ ꯑꯃꯨꯛ ꯑꯩꯅ ꯀꯃꯥꯏꯅ ꯉꯥꯎꯗꯣꯏꯅꯣ? ꯅꯪꯗꯤ ꯑꯩꯁꯦ ꯍꯦꯛ ꯎꯕꯒ ꯄꯥꯝꯕ ꯅꯨꯡꯁꯤꯕ ꯄꯣꯛꯄꯒꯤ ꯀꯣꯏꯕ ꯅꯠꯇꯕ ꯀꯣꯏꯊꯤ ꯊꯤꯔꯒ ꯐꯪꯗꯕꯒꯤ ꯑꯩꯉꯣꯟꯗ ꯇꯥꯕ ꯑꯣꯏꯔꯦ꯫ ꯁꯣꯝꯗꯅ ꯊꯝꯕꯥꯜꯅ ꯌꯦꯡꯉꯛꯈꯤꯗ꯭ꯔꯤꯅꯤ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯕꯗꯣ ꯎꯕꯗꯒꯤ ꯀꯣꯝꯕꯤꯔꯩꯅ ꯁꯥꯎꯔꯒ ꯈꯠꯅꯔ ꯆꯠꯂꯅꯤ꯫
khitang naksilaga phamsira khangdeda moi saning wari se yam taningeba san saraga khar khar changsinge koi noi na ma na bi se san saraga ikoi da sum changjil lakpra kanum tawi nati sibu lambi de lakpa hui ngau banaga nati lambi la kauna thengna pudaga chikla khibra ba kaino nang na imana bi da so yenga leitu ba asigi mamit se pa imana bi se nang pamira ba as yeng mana te ba leithok pa da sum bai wan thajadraga nang su leithok uradam ne si sang sida nakna phamadi moi da sab wari se tadi taran khangya namana bi ne da masam sida marol ba san mamai akhoi be maladan sikri bi man bi sibu ina kamai pam dui ai gondara ai gondora mali san mamai sikri bi mali kai daga aina taram ni kai se khangta ba yari khangi adunara hurai rani yengi da kai da yengi mangdu ubada khangda sigado manba masak sida aina kai huralaga yengdu nang na marol lam khambal sauri ni da matang yam sadi ko thambal kari ai saku mangdu rani khangda da sini kai da san mamai male swai bi ba sikri bi male swai ba nang na kayam phachar dana tharoi apum manam nam ba se ai chale ai si ngai ko nang ona na te ba makoi kul gi nupi ma da hai bani ngai ko ba thambal khangye yare ai loina taurabani matung manau ai gonda nangi nupa una ba thoksi kai naga suhai hairakan kombi rei lehoro nak pasi pumba se nangna thokali ba ngak tani thambal ngai kho ba pasi ki mama na bisi suni pura birani ma nau si hairam ba bu ai si tharoi pumba manam nam me ba ai bu nam zala ama moida iru luzada ba hapta amtang phada ngai ri kombi rei gi yum dani kombi rei gi mama lei madi kaithel thokadabagi mangolduda magi mamai anirom pakpa mingsel amagi mamangda phamduna keri ima kaino nangna tana hubu salamdai dabu atok yamda keri duna mi mangdam ikai ko haibi khoi bi man bi na mai duda marang langa keri mem do is phajare da nangdi ha sakta makna hui mayang gang bi he malana aibu haibi khoi bi mali kai ta mali haibani kaino aduda kai sauni ngai lege ima nang mina kai ne ngang nei ko hey ngang na jasanu mama laurunu kalak tu na ngang nari bane ai na pot khra sit pasida yingsin bi na mi se amok toi ba mayam sina ne tau du ngang na ba ya banati tau bagi ni ngang nari do ai di ikaya sini ko pasong na pot pham tu on hai sia pot pham si pham laga na khoi na sin no kwa se ai na thak ni bani ne hei tok pa ya bro o pot pham laga thak pa do hausikti ai khoi saure aduna ai khoi na mu ima se tha ge hai ba ai khoi aduhumbaga pamba mi nate makhai amagisu siki amagisu nakhoi da sumni daga leibado tanjai aduna ipangal kalingai da tansin ba ya bi no tansin khini adudi sil khrapiram numidang imana halakpada chengwalakpado ngai bangamde ai hanwa laga thonglamge ima gi mubak makha da leibani adudagi hek lautho aduga ne awat pa kai no do nang yenglaga dum leiro ima ngasi ni khra thenglakpa ya numi khudingi thengdana do leirabaduda itom tane yum si lehorisi khrasu khanbadi yabani taso leibasu nate o yada da na tauri bane yabanu mitati ngana dum hala iduni kari no khangdi ima muk sadana le leibana potpham yarok tringai dagi thomana hana mabu ngai du leirami kaino ta da thoba natrani mani da madi ai uning bagi mayaina ahinga mayum tapta tumdrabra kari lagti lai as leimase kaya ta phajari nu yu tawisi kuirap tawba mamai sidaga kibasi yong hanubi da kibabu mali tada kamai tawrino asuk ngana potpham mamang sida leibiram libasida wonang uningbada ahingam ta tumba yadre aduna nganta hekta laga ngairam hanuba nangama hanak maraksia iragam phagala iye chop soidramiko chop chingida aihoida pujarage itung ilo haidi yade do ho hanuba mina isi hainarabaniko mamaga masaga kanana hankidoi sano haidana inasina taba yarabani magoina phangdana kalaktuna ngangnaribani mawa amta lauru ado hayeng makhaidi kaithelse khara nganna thulauko nahan makhaidi aina da halibadudi ngasi khakta da ngai basida yamna warabagi mohongda tawsileiko wai kai nang hanadagi su khanglamgani aidi ngai ba khara ngamde si ado tada ai wam ta haisege dana ikai khangdi di khanbi ganu ko tangai phada do na tawbani aingon da haibabu mi atopa da haibasu na tabdu kaino hekta hayu amu koi thokta leitrasu tada hayeng do imanabi gi masagi luhungba ma leiri ado atopa su na tabani na potyeng do
khitang yamna pangningba aduda leitraba kita thangbiba yagadra hange tawbani thuna mu hanjilaki chala hai aingondagi lobu silbu amuk singlaki gainaga aise atopagi mongdaga hairadana nang ai saurkani ko o atopa natrasu haimandana ikairabado adunani aina mu singlaki haizaribasi lawba tabani kai aduda bigena natro aina nangidamak leplibasi ko hoi dehe sida pau kanadradi ina khunba mabuk phaba tada hanubaga loinarubagi karibu kanaruni haige nangi sidi wangna thangalaga thadarakpam yauri nangna thadarakpasida aidi khwanga si tiek tawreda aina khanbadadi hanurakpagi maliko tada laima yam ketharakanuda thamoiga si kainum tawiko nantharaga nangi potpham sida muk lehodana ba thambiramganu aikhoi hanu thangdane mapu yaudaba thamoiga senazaba ngamjaroi ko thomagi yumdani thomagi nupi memsadu ingkhol suri masanu pasu kana kauri hai sakhen hai ba sabi man bao nangbo aina ngasai dagi ngang ni basi nanano tadro ha inuima nachai bu sabi mali kai aina sabi mali se ima lauri bad pa balaromadi aisu fajagadaba ha yo fajarani dako nakogi na pa o miro bi man basi malaga adu kai gino ai kauri to kai haige haino nangga loinariba thangnaba khulgi nupi masado ima pamde mamadu mina kari yam ngangnei ko yam ngangnei haibani ima aina larok toisidi mama nati masadu hey masadu mama gi maram chat laudoriba khanglabra nupi lawda mama yengo hainaribado nang khangdro ima mama phatrisu masa bha mayam ma lerisidi madine makoi mama ga manadabani yam phabani nang mangare ne khangliba ha hauji khara thingna una tawbaduna migi magul khanggadaba nate ko hayeng tungna soireena nang khaktani manggadaba siyari bai kai gi yabano ai bunya wa yamna nganghan ganu amuk haibna sanu wakhal taw haisini pili de khoi masidi hauji pili bado khara da ngairabani khanglakadaba nang si isa ne mama ina isa nangi phatana ba haigadaba nate ima ai so ngang usa na tre apa pat loi khangnabani khangba man bagi wani nang si khangde nya aduna ni aida takli base numit kharagi matungni sakhen amadi kombirei makoi ani lamhang mi pang sanadaba turel mapal amada unari yumdana marolama imana angbani chatni ga sate aduna nang ekoi de leirisiba aisi yumdagi mapang thoktanaba ai leiragana nakoi mana yumdagi mapal thoktena ngangladi kamai tawba aigi nupi manakta leisababu kaigi ngangdu kangni ngangsat ikaragadum toksakisani yari bungo khangjari hayeng nakhoida leiraga aigi misanga apta sangbigadau mandi nakhoi ma kibanu oibema leira khang nangi misangda neine sangduisi nangna tongan sasi hairasu aina dum yadoini yong insi haira phau nangna mo hairaba adum yari as yama phaba ningol mawani na oidoise dudia turil wangmada ahal ani amasu phamduna wari sari ahal ani dudi atopa kana sunate leima amadi thombani as khangdeda sumaina ga nong phaduksu ahangmada phamduna wari ga sabase thaina pakhang oirigai matam dauna wakhal sida phaholi wakhalda pakhang oina phabagum sahi dasu pakhang leisagi sahi ola adi nugai gadaba as nusibu wari sajise hanu hanagi wari sarga kaidodui ado nang singa sidi yam aji he leisari ngai thaina leisari ngai aina ngaukiba saktam dumakniko ngasi nangi maithongda oirise aina leisari ngaida nangbu tasengna ai nungsibra nungsi adusu yam nangdanabu matam supada ai nungsibidabagi wa nangna nangi nupa mayumdagi khainaduna hale tabada aina haraubasidi kai ado karigumba aina halakpi oiramdraba nangsia miyamna hanu thangda nupi koi irang tawina ngangnariba mayamsia ngangnaramoini ko kombireina chalasira urok thong masasi lan khrasi amuk koiraga chalaga leitraso hoi lau khut samige turil damu nan thaudana imangzani yari bungo nang tum tadana ma chatlo do ada halani phamsi yuni wari ga sanarada hanu thangsi koinari rumal laimana mila e khangneba mi oiramdana isop amuk sopnani ko hanu thangsida oiramoida sida bu kana khang loire du naide kaidau aba isa du pida trane sibo manida tada isa du pini ai di loire dana kramai tawi sidia
ꯍꯥ ꯅꯆꯥꯅꯨꯄꯤꯅꯦꯕ ꯑꯃꯁꯤꯗ ꯏꯆꯥꯅꯨꯄꯥ ꯑꯩꯈꯣꯏꯅꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯂꯩꯃꯥ ꯃꯈꯣꯏ ꯑꯅꯤꯅ ꯍꯟꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯆꯦꯜꯍꯧꯔꯁꯤꯔ ꯀꯩꯅꯣ ꯇꯥꯗ ꯇꯥꯅꯤꯡꯗꯦꯀꯣ ꯇꯥꯟꯖꯥꯁꯤꯗ ꯆꯦꯟꯕꯒꯤ ꯋꯥꯔꯤꯒ ꯑꯃꯨꯛ ꯇꯧꯈꯠꯂꯛꯏꯅꯦ ꯑꯦ ꯑꯩꯈꯣꯏ ꯏꯃꯥꯅꯤ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯅ ꯑꯁ ꯑꯩꯗꯤ ꯄꯤꯍꯤꯜꯂꯦ ꯕꯕꯥ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯁ ꯄꯥꯕ ꯅꯪ ꯁꯤꯗꯤ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯩ ꯏꯄꯥꯒ ꯌꯨꯝꯗ ꯆꯠꯂꯒ ꯋꯥꯔꯤ ꯅꯤꯡꯊꯤꯅ ꯁꯥꯔꯁꯤ ꯆꯠꯂꯝꯃꯒ ꯌꯥꯔꯣꯏ ꯆꯠꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯗꯤ ꯄꯥꯕ ꯂꯥꯛꯑꯣꯕ ꯏꯃꯥ ꯅꯪꯁꯨ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯤꯒꯤ ꯃꯃꯥꯡꯗꯅꯦ ꯑꯩ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯁꯤꯗꯤꯀꯣ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯂꯥꯛꯀꯦꯍꯦ ꯀꯟꯅ ꯆꯤꯡꯂꯛꯀꯅꯨ ꯈꯣꯡ ꯈꯨꯠꯀꯥꯁꯦ ꯀꯟꯅ ꯆꯠꯄ ꯉꯝꯗꯦ ꯀꯟꯅ ꯆꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯕ ꯍꯅꯨꯕꯤ ꯅꯪꯅ ꯍꯧꯖꯤꯛꯄꯨ ꯅꯨꯄꯥ ꯀꯣꯏꯗꯅ ꯅꯨꯄꯥꯒ ꯎꯅꯗꯅ ꯂꯩꯔꯝꯂꯤꯕꯅꯤꯅꯦ ꯑꯩ ꯁꯤꯖꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯁꯤꯗꯤ ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯁꯛꯍꯦꯟꯒꯤ ꯌꯨꯝꯗꯁꯨ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥꯅ ꯂꯥꯟ ꯀꯟꯅ ꯇꯧꯔꯤ ꯃꯆꯥ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯕ ꯃꯇꯝꯗ ꯃꯥꯅ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤ ꯀꯣꯏꯗꯅ ꯂꯩꯕ ꯃꯇꯝꯗꯣ ꯅꯇꯨ ꯅꯆꯥꯒꯤ ꯃꯥꯏꯁꯨ ꯌꯦꯡꯗꯕ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯥꯅꯦ ꯅꯪ ꯌꯥꯔꯦꯗ ꯃꯃꯥ ꯑꯣꯟꯊꯣꯛꯅ ꯉꯥꯡꯈ꯭ꯔꯦ ꯅꯪꯁꯦ ꯉꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯅ ꯅꯨꯄꯥꯅꯤ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯣ ꯑꯩꯅ ꯇꯧꯔꯝꯕ ꯑꯣꯏꯌꯨ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯈꯤꯗ꯭ꯔꯣ ꯌꯥꯗꯣꯏꯔꯕ ꯃꯤ ꯇꯥꯅꯤ ꯋꯥꯅꯤ ꯇꯥꯅꯤꯡꯕ ꯃꯤ ꯇꯥꯁꯅꯨ ꯆꯍꯤ ꯃꯇꯥꯡ ꯆꯥꯗꯅ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯆꯠꯇꯅ ꯅꯨꯄꯤ ꯎꯅꯕꯗꯅ ꯏꯀꯥꯏꯗ꯭ꯔꯒ ꯍꯧꯖꯤꯛꯇꯅꯒ ꯌꯥꯝꯅ ꯏꯀꯥꯏꯔꯤꯕꯅꯤꯅꯦ ꯍꯥ ꯕꯥꯕꯥ ꯅꯪꯅ ꯇꯧꯔꯤꯗꯣ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯦ ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯍꯥꯏꯁꯦ ꯃꯇꯨ ꯃꯆꯥꯒꯤ ꯋꯥꯈꯜꯒ ꯈꯟꯕ ꯅꯠꯇꯦꯌꯦ ꯃꯆꯥꯒꯤꯗ ꯈꯟꯕ ꯍꯅꯨꯕ ꯃꯥꯅ ꯄꯤꯔꯛꯏꯁꯤ ꯁꯦꯜꯁꯤ ꯀꯦꯝꯇ ꯀꯤꯔꯝꯕ ꯌꯥꯕ ꯅꯠꯇꯦ ꯍꯨꯔꯥꯟ ꯄꯨꯔꯤꯕ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗ ꯄꯤꯔꯤꯕꯅꯤꯅꯦ ꯅꯪ ꯄꯤꯗꯦꯗ ꯃꯃꯥ ꯅꯆꯤꯟꯗꯨ ꯊꯤꯅꯣ ꯍꯅꯨꯕ ꯅꯪꯁꯦ ꯑꯩꯅ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯅꯒꯨꯜ ꯈꯪꯗꯨꯅ ꯂꯥꯛꯂꯕꯅꯦ ꯍꯦ ꯑꯗꯨꯒꯅꯦ ꯅꯪꯁꯨꯅꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨꯅꯦ ꯌꯨꯝꯁꯤ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯏꯃꯥ ꯃꯁꯤꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯥꯜꯕꯨ ꯀꯔꯤꯅꯣ ꯍꯥꯏ ꯃꯈꯣꯏꯒꯨꯝꯕ ꯏꯃꯨꯡꯗꯨꯒ ꯑꯩꯈꯣꯏꯒ ꯉꯥꯏꯁꯦꯟ ꯑꯣꯏꯔꯒ ꯍꯌꯦꯡ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛ ꯊꯣꯛꯂꯛꯂꯕꯗꯤ ꯃꯗꯨꯒꯤ ꯗꯥꯏꯇꯗꯣ ꯅꯪ ꯂꯧꯕ ꯉꯝꯒꯗ꯭ꯔꯣ ꯑꯁ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯄꯥꯝꯕ ꯊꯤꯕꯗ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯩꯒꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤꯗꯣ ꯏꯃꯨꯡꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏꯗꯕ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯕꯥꯕꯥ ꯃꯁꯤ ꯄꯨꯝꯕꯁꯦ ꯄꯥꯕꯅ ꯋꯥꯈꯜ ꯇꯥꯗꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ ꯀꯣꯝꯕꯤꯔꯩꯒ ꯑꯩꯒ ꯀꯥꯏꯅꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯀꯔꯤꯅꯣ ꯀꯔꯤ ꯀꯔꯝꯕ ꯃꯍꯩꯕꯨ ꯄꯥꯏꯕꯅꯣ ꯃꯄꯥ ꯃꯆꯥꯃꯛꯄꯨ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯗꯨꯗ ꯍꯦꯛ ꯉꯥꯎꯕꯁꯤꯕꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣ ꯃꯃꯥ ꯅꯪꯁꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯍꯩꯅꯗꯗꯅ ꯅꯠꯇ꯭ꯔꯣ ꯑꯇꯣꯞꯄ ꯑꯃ ꯊꯤꯔꯤꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤ ꯊꯥꯏꯅꯅ ꯅꯁꯥꯒꯤ ꯑꯄꯥꯝꯕꯗ ꯊꯤꯖꯔꯝꯕ ꯀꯔꯤ ꯀꯥꯏꯒꯦ ꯍꯧꯖꯤꯛꯇ ꯍꯅꯨꯊꯪꯁꯦ ꯊꯤꯗ꯭ꯔꯕꯁꯨ ꯑꯩ ꯇꯧꯔꯔꯣꯏꯌꯦꯕ ꯃꯇꯨꯡꯅꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯇꯧꯔꯔꯣꯏ ꯁꯩꯇ ꯇꯥꯅꯤꯡꯗꯦ ꯁꯨꯛꯇꯥ ꯇꯥꯅꯤꯡꯗꯦ ꯅꯪꯅ ꯉꯥꯡꯕ ꯋꯥ ꯅꯁꯛ ꯐꯥꯎꯕꯅꯦ ꯑꯩ ꯌꯦꯡꯅꯤꯡꯗꯤꯌꯦ ꯈꯪꯅꯤꯗꯅ ꯍꯌꯦꯡꯗꯤ ꯇꯧꯉꯝꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯁꯝꯗ ꯈꯨꯠꯇꯥꯜꯗ ꯌꯦꯠꯂꯒ ꯍꯥꯏꯒꯦꯕ ꯃꯃꯥ ꯁꯥꯎꯔꯅꯨ ꯋꯥꯅꯤ ꯅꯪꯕꯨ ꯑꯩ ꯍꯔꯥꯎ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ ꯍꯅꯨꯊꯪꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯅꯨꯄꯤ ꯀꯣꯏꯔꯝꯃꯦꯗꯅ ꯍꯔꯥꯎꯔꯒꯦ ꯑꯩ ꯍꯣ ꯁꯤ ꯌꯧꯔꯗꯤꯅꯦ ꯍꯔꯥꯎꯒꯦꯔ ꯀꯞꯀꯦꯔ ꯁꯥꯎꯒꯦꯔ ꯅꯪ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯣꯍꯦ ꯁꯣꯝꯗꯁꯨ ꯀꯣꯝꯕꯤꯔꯩ ꯃꯃꯥꯕꯨ ꯁꯥꯎꯅ ꯉꯥꯡꯂꯤ ꯑꯩꯈꯣꯏꯁꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯍꯧꯖꯤꯛꯄꯨ ꯏꯃꯥꯅ ꯆꯠꯂꯤꯕ ꯂꯤꯆꯠꯇꯣ ꯆꯨꯝꯃꯦꯅ ꯈꯜꯂꯤꯔꯣ ꯑꯩꯈꯣꯏ ꯏꯀꯥꯏꯔꯝꯃꯣꯏ ꯈꯟꯕ꯭ꯔꯣ ꯌꯥꯔꯦ ꯏꯃꯥ ꯃꯇꯨꯡ ꯇꯧꯔꯔꯣꯏ ꯍꯥꯏꯔꯦꯗꯅ ꯑꯇꯣꯞꯄ ꯑꯃꯒꯗꯁꯨ ꯀꯣꯏꯔꯝꯃꯣ ꯑꯇꯣꯞꯄ ꯑꯣꯏꯔꯝꯃꯣꯕ ꯑꯩ ꯄꯦꯟꯒꯦꯕ ꯑꯗꯨꯁꯨ ꯅꯠꯇꯕ ꯁꯛꯍꯦꯟꯒꯤ ꯃꯄꯥꯒ ꯑꯩ ꯁꯤꯅꯤꯡꯉꯥꯏꯁꯤꯅꯤ ꯁꯛꯍꯦꯟꯅ ꯑꯩꯈꯣꯏꯕꯨ ꯀꯩꯅꯦꯅ ꯈꯜꯂꯝꯗꯣꯏꯅꯣ ꯌꯥꯔꯦ ꯁꯤ ꯇꯣꯛꯑꯁꯤ ꯃꯁꯤꯒꯤ ꯋꯥꯁꯦ ꯃꯤ ꯇꯥꯔꯒ ꯐꯖꯕ ꯋꯥ ꯑꯣꯏꯗꯦꯅꯦ ꯏꯃꯥ ꯑꯩꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯨ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯕ ꯑꯩ ꯁꯤꯈꯤꯒꯗꯕꯅꯤ ꯌꯦꯡꯉꯨꯀꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯇꯧꯔꯔꯣꯏ ꯍꯥꯏꯔꯦꯗꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯆꯀꯠ ꯍꯦꯛ ꯉꯥꯡꯉꯗꯅ ꯉꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯔꯤꯗꯨꯕꯨ ꯆꯨꯝꯃꯦꯅ ꯈꯜꯂꯤꯔꯣ ꯑꯐꯕ ꯊꯕꯛꯅꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯁꯛꯍꯦꯟ ꯑꯃꯗꯤ ꯀꯣꯝꯕꯤꯔꯩ ꯃꯈꯣꯏꯅꯤ ꯎꯅꯔꯝꯃꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯣꯝꯕꯤꯔꯩꯗꯨ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯐꯥꯎꯕ ꯊꯣꯛꯂꯛꯎ ꯌꯥꯗꯕꯅꯤ ꯀꯣꯝꯕꯤꯔꯩ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯊꯣꯛꯂꯛꯎ ꯍꯥꯏꯔꯁꯨ ꯌꯥꯗꯦ ꯀꯩꯅꯣꯕ ꯑꯩꯈꯣꯏꯅꯤ ꯂꯥꯞꯅꯔꯁꯦ ꯑꯩ ꯉꯁꯤ ꯊꯣꯛꯂꯛꯏꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ ꯀꯔꯤ ꯃꯔꯝꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯐꯥꯒꯤ ꯑꯣꯏꯕ ꯑꯣꯏꯗꯕ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯃꯔꯝ ꯍꯥꯏꯕ ꯅꯪꯅ ꯇꯣꯛꯅꯔꯁꯤ ꯌꯥꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯀꯣꯝꯕꯤꯔꯩ ꯅꯁꯥ ꯈꯛꯀꯤ ꯈꯟꯒꯅꯨ ꯁꯛꯍꯦꯟ ꯅꯈꯣꯏꯒꯤ ꯏꯃꯨꯡꯅ ꯑꯩꯕꯨ ꯄꯥꯝꯃꯣꯏ ꯏꯃꯥ ꯐꯠꯇꯕꯤꯒꯤ ꯃꯆꯥ ꯑꯣꯏꯔꯝꯕꯅ ꯑꯩ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯈꯤꯗꯕꯅꯤ ꯑꯩ ꯇꯁꯦꯡꯅ ꯏꯀꯥꯏ ꯃꯔꯝꯁꯤꯅ ꯑꯩ
ꯅꯪ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯄꯥꯝꯗ꯭ꯔꯦ ꯅꯪꯒꯤ ꯏꯃꯥꯈꯛ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯅ ꯎꯈꯤꯕꯗꯣ ꯑꯩꯒꯤ ꯏꯄꯥꯗꯤ ꯌꯥꯎꯗꯕ ꯃꯈꯣꯏꯅꯤꯃꯛ ꯆꯞ ꯃꯥꯟꯅꯕꯒꯤ ꯅꯪ ꯑꯗꯨꯗ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯀꯃꯥꯏꯅ ꯈꯜꯂꯣꯏꯗꯣꯏꯅꯣ ꯅꯈꯣꯏꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯀꯩꯅꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕꯤ ꯁꯛꯍꯦꯟ ꯑꯩꯈꯣꯏꯅꯤ ꯉꯁꯤ ꯎꯅꯔꯤꯕꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯁꯤ ꯃꯗꯨ ꯑꯩ ꯉꯝꯃꯣꯏ ꯅꯪꯕꯨ ꯉꯁꯤꯃꯛ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨ ꯃꯗꯣ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯀꯩꯝꯇ ꯋꯥꯈꯜ ꯇꯥꯗ꯭ꯔꯕ ꯑꯩꯅ ꯍꯥꯏꯁꯤꯗꯤ ꯅꯪ ꯈꯪꯗ꯭ꯔꯣ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯅꯪ ꯑꯩꯅ ꯉꯁꯤ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯔꯅꯤ ꯏꯃꯥ ꯑꯃ ꯍꯥꯏꯅꯔꯤꯉꯩ ꯃꯊꯛꯇ ꯏꯀꯥꯏꯕ ꯑꯃꯃꯨꯛ ꯅꯪꯅ ꯃꯁꯤꯜꯂꯛꯀꯅꯨ ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯂꯣꯏ ꯑꯗꯨ ꯅꯪ ꯍꯥꯏꯌꯨ ꯑꯩꯒ ꯀꯥꯏꯅꯕ ꯉꯝꯂꯗ꯭ꯔꯥ ꯑꯩꯈꯣꯏꯅꯤ ꯂꯥꯞꯅꯅ ꯍꯤꯡꯕ ꯅꯪ ꯉꯝꯂꯗ꯭ꯔꯣ ꯃꯗꯣ ꯑꯩꯉꯣꯟꯗ ꯍꯪꯂꯛꯀꯅꯨ ꯑꯩ ꯈꯪꯗꯦ ꯀꯨꯝꯕꯤꯔꯩ ꯅꯪ ꯑꯩꯅ ꯍꯥꯏꯖꯕ ꯌꯥꯕꯤꯌꯨ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯛꯍꯦꯟꯅ ꯀꯨꯝꯕꯤꯔꯩꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯁꯛꯍꯦꯟꯒꯤ ꯃꯃꯥꯗꯤ ꯃꯆꯥꯅꯨꯄꯥꯅ ꯀꯨꯝꯕꯤꯔꯩ ꯄꯨꯔꯛꯂꯦ ꯇꯥꯕꯗ ꯀꯞꯄꯒ ꯂꯥꯎꯕꯒ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯄꯗ ꯁꯛꯍꯦꯟꯅ ꯀꯨꯝꯕꯤꯔꯩꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯐꯠꯇꯕ ꯃꯆꯥꯅꯦ ꯌꯥꯝ ꯐꯠꯇꯕ ꯃꯄꯥ ꯂꯧꯋꯦ ꯃꯄꯨꯟꯁꯤꯁꯦ ꯆꯥꯎꯈꯠꯄ ꯉꯝꯃꯣꯏꯌꯦ ꯃꯃꯥ ꯀꯔꯤꯅꯣ ꯅꯪꯕꯨ ꯑꯉꯥꯡꯁꯤꯡꯁꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅꯦ ꯅꯪꯗꯤꯅꯦ ꯉꯥꯡꯍꯟꯅꯤꯡꯉꯝꯃꯣꯏ ꯌꯥꯝ ꯉꯥꯡꯍꯟꯅꯤꯡꯉꯝꯃꯣꯏꯌꯦ ꯑꯩꯅ ꯈꯪꯉꯦ ꯅꯨꯄꯤꯗꯨꯗ ꯅꯛꯅꯅꯤꯡꯕꯅꯤꯅ ꯅꯪꯗꯤ ꯍꯔꯥꯎꯔꯝꯒꯅꯦꯕ ꯅꯨꯄꯤ ꯅꯪ ꯋꯥ ꯉꯥꯡꯕꯗ ꯍꯦꯟꯖꯤꯟꯒꯅꯨꯀꯣ ꯑꯩ ꯁꯥꯎꯔꯛꯀꯅꯤꯍꯦ ꯅꯪ ꯁꯥꯎꯔꯒ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯑꯁꯦꯡꯕ ꯍꯥꯏꯕꯒꯤ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯕꯔꯣ ꯐꯨꯋꯣꯕ ꯁꯦ ꯐꯨꯋꯣꯕ ꯐꯠꯇꯕ ꯃꯈꯣꯏꯅ ꯄꯥꯅ ꯆꯥꯛꯀꯤ ꯃꯔꯛꯇ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩꯌꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯀꯣꯟꯅ ꯇꯞꯅ ꯍꯥꯏꯕ ꯌꯥꯏꯗꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯆꯥꯅꯨꯄꯥꯅ ꯄꯥꯝꯃꯦꯅ ꯄꯨꯔꯛꯂꯕꯅꯤ ꯃꯤꯒꯤ ꯃꯃꯥꯡꯗꯗꯤ ꯉꯥꯡꯂꯨꯅꯨ ꯍꯥꯏꯕꯅꯤꯅꯦ ꯉꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯆꯥꯛꯂꯤꯕ ꯃꯩꯁꯥꯛ ꯑꯁꯦ ꯅꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯃꯥꯁꯨ ꯃꯃꯥꯗꯨꯅ ꯆꯠꯂꯤꯕꯗꯤ ꯆꯠꯇꯨꯗꯤ ꯈꯪꯂꯝꯒꯅꯤꯗꯅ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯆꯥꯅꯨꯄꯥ ꯑꯄꯪꯕꯁꯤ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤꯁꯤꯅ ꯐꯥꯕꯤꯔꯦ ꯁꯛꯍꯦꯟ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ ꯅꯪ ꯑꯩꯕꯨ ꯈꯥꯝꯂꯒ ꯑꯩ ꯊꯥꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯣ ꯀꯨꯝꯕꯤꯔꯩ ꯑꯩꯈꯣꯏ ꯑꯅꯤ ꯊꯣꯛꯂꯛꯀꯗꯕ ꯄꯨꯝꯕ ꯊꯦꯡꯅꯔꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯑꯩ ꯏꯃꯥꯅ ꯉꯥꯡꯂꯤꯕꯁꯦ ꯉꯥꯡꯒꯅꯨ ꯍꯥꯏꯔꯨꯒꯦ ꯍꯥꯏꯔꯨꯅꯨ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ ꯅꯈꯣꯏꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯀꯩꯗꯧꯅꯨꯡꯗ ꯃꯃꯥ ꯑꯣꯏꯕ ꯄꯥꯝꯂꯣꯏ ꯍꯥꯏꯅ ꯁꯛꯍꯦꯟ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯏꯀꯥꯏ ꯏꯃꯥꯅ ꯄꯥꯝꯒꯦꯔꯥ ꯄꯥꯝꯃꯣꯏꯔꯥ ꯅꯪ ꯂꯩꯗꯣꯏꯁꯦ ꯑꯩꯒꯅꯤ ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯅꯪꯒꯤ ꯂꯦꯞꯄꯤꯁꯤꯗꯤ ꯃꯁꯤꯗ ꯅꯪ ꯀꯅꯥꯒꯤ ꯋꯥ ꯑꯃ ꯇꯥꯈꯤꯒꯦ ꯍꯥꯏꯕꯅꯣ ꯑꯩꯕꯨ ꯏꯀꯥꯏꯕ ꯈꯪꯗꯕꯤꯔꯥ ꯑꯍꯜ ꯂꯃꯟ ꯄꯥꯟꯕ ꯏꯃꯨꯡ ꯑꯁꯤꯗ ꯌꯨꯝꯒꯤ ꯑꯍꯜꯅ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯗꯅ ꯑꯩꯅ ꯀꯔꯝꯅ ꯌꯨꯝꯁꯤ ꯂꯩꯒꯅꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯊꯣꯝꯕ ꯑꯍꯜ ꯑꯅꯤꯒ ꯂꯣꯏꯅꯅ ꯂꯩꯃꯒꯤ ꯌꯨꯝꯗ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄꯒꯤ ꯄꯥꯎ ꯍꯟꯕ ꯂꯥꯛꯂꯝꯃꯤ ꯊꯣꯝꯕ ꯋꯥꯈꯜꯗ ꯈꯜꯂꯤ ꯂꯩꯃ ꯅꯪ ꯑꯩꯅ ꯁꯥꯒꯠꯈꯤꯕ ꯑꯁꯥ ꯃꯌꯥꯝꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯂꯥꯛꯏꯗꯣ ꯃꯌꯥꯝ ꯐꯤꯗꯥ ꯁꯣꯝꯗ ꯂꯦꯡꯈꯠꯄꯤꯔꯣ ꯑꯍꯜ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃꯁꯤꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥ ꯑꯣꯏꯗꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯃꯥꯅꯦ ꯇꯥꯗ ꯑꯍꯜ ꯑꯃꯅ ꯁꯨꯝꯗꯧꯕꯅꯤ ꯉꯔꯥꯡꯗꯣ ꯏꯕꯦꯝꯃꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯏꯕꯨꯡꯉꯣ ꯊꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯕ ꯃꯁꯥꯁꯨ ꯌꯥꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯗ ꯄꯥꯎ ꯑꯃꯇꯪ ꯍꯟꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯇꯥꯗ ꯊꯣꯝꯕꯅ ꯍꯥꯎꯅꯤ ꯂꯩꯃ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯑꯉꯥꯡꯁꯤꯡꯗꯣ ꯃꯁꯥꯁꯨ ꯌꯥꯅꯖꯩ ꯍꯥꯏꯔꯕꯅꯤꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯃꯝꯗ꯭ꯔꯤꯉꯩ ꯈꯔ ꯉꯜꯂꯞꯅ ꯍꯦꯛ ꯊꯤꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯕꯅꯣꯏꯗꯣ ꯍꯥꯏꯅꯅꯕ ꯂꯩꯃ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩ ꯊꯃꯣꯏꯁꯤ ꯌꯥꯝꯅꯗꯤ ꯀꯥꯏꯔꯦ ꯑꯍꯜ ꯑꯃꯅ ꯀꯔꯤꯅ ꯊꯣꯝꯕ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯏꯍꯦ ꯁꯣꯏꯕꯅꯤ ꯇꯥꯗ ꯑꯍꯜ ꯑꯃꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯔꯒꯦ ꯍꯣꯔꯦꯟ ꯉꯟꯅ ꯏꯃꯧꯗꯣ ꯑꯃꯨꯛ ꯊꯤꯟꯖꯔꯛꯂꯒꯦ ꯊꯣꯝꯕꯅ ꯂꯩꯃ ꯅꯪ ꯇꯥꯗ ꯌꯧꯔꯦ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯕꯗꯨꯗ ꯅꯪꯅ ꯌꯥꯔꯛꯂꯝꯂꯕꯗꯤ ꯃꯁꯤ ꯄꯨꯝꯕꯁꯤ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤꯀꯣ ꯌꯧꯕꯤꯔꯣ ꯇꯥꯗ ꯏꯆꯥꯅꯨꯄꯤꯅ ꯅꯪꯒꯤ ꯏꯃꯨꯡꯗ ꯂꯩꯈꯤꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯍꯥꯟꯅ ꯇꯥꯗꯅ ꯍꯥꯏꯕꯗ ꯏꯜꯍꯧꯗꯕꯒꯤ ꯏꯆꯥꯁꯤꯡꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯁꯤ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯅꯤ ꯅꯨꯄꯤ ꯊꯤꯜꯂꯛꯄ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯍꯟꯅꯈꯤꯔꯝꯃꯤ ꯀꯨꯝꯕꯤꯔꯩꯗꯤ ꯁꯛꯍꯦꯟꯒꯤ ꯃꯃꯥꯅ ꯉꯥꯡꯂꯛꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ ꯀꯩꯗꯧꯔꯒꯦ ꯀꯨꯝꯕꯤꯔꯩ ꯅꯪꯅ ꯑꯗꯨꯝ ꯀꯞꯇꯅ ꯑꯃꯨꯛ ꯂꯩꯔꯤꯕꯗꯨꯅ ꯍꯥ ꯏꯃꯥꯗ ꯍꯥꯏꯌꯨꯁꯤ ꯀꯩꯗꯧꯔꯒꯦꯕ
ꯐꯠꯇꯕꯤ ꯏꯃꯥ ꯅꯆꯥꯒꯤ ꯈꯟꯗꯕꯤ ꯅꯪꯅ ꯄꯣꯛꯂꯨꯕ ꯑꯣꯏꯕꯅ ꯑꯩꯁꯨ ꯉꯁꯤꯗꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯏꯃꯥꯏꯁꯦ ꯐꯪꯐꯝ ꯂꯩꯇ꯭ꯔꯦꯗꯅ ꯏꯃꯥ ꯄꯦꯜꯂꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯅꯨꯡꯉꯥꯏꯔꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯒꯤ ꯀꯨꯝꯕꯤꯔꯩ ꯑꯁꯦꯡꯕꯗꯨ ꯏꯃꯥꯗ ꯍꯥꯏꯌꯨ, ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯕꯅꯣ? ꯁꯛꯍꯦꯟꯒꯤ ꯃꯃꯥꯅ ꯑꯩꯕꯨ ꯃꯃꯥ ꯑꯣꯏꯕ ꯄꯥꯝꯗꯦ, ꯏꯃꯥꯒꯤ ꯂꯝꯆꯠꯇꯣ ꯑꯩꯁꯨ ꯂꯧꯔꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯃꯥꯡꯗꯤ ꯏꯇꯠ ꯇꯠꯇꯅ ꯄꯟꯗꯨꯅ ꯉꯥꯡꯉꯤ꯫ ꯏꯃꯥꯒꯤ ꯀꯨꯝꯕꯤꯔꯩ ꯏꯃꯥꯅ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗ꯭ꯔꯒ ꯃꯗꯨꯒꯤ ꯑꯋꯥꯕꯗꯤ ꯏꯁꯥꯗ ꯅꯪꯂꯕ꯫ ꯏꯃꯥ ꯑꯩ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ? ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥ ꯂꯥꯜꯂꯦ, ꯏꯃꯥꯒꯤ ꯀꯨꯝꯕꯤꯔꯩ ꯏꯁꯥꯒꯤ ꯃꯐꯝꯗ ꯏꯃꯥꯅ ꯂꯥꯜꯂꯦ꯫ ꯑꯩꯅ ꯏꯁꯥ ꯈꯛꯀꯤ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯨꯕꯅ ꯏꯁꯥꯅ ꯉꯁꯤ ꯃꯤꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯗꯦ꯫ ꯏꯃꯥ ꯑꯩ ꯇꯥ ꯁꯛꯍꯦꯟꯗ ꯂꯩꯔꯔꯣꯏꯒꯦ, ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯒꯦ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯥꯒ ꯄꯥꯎ ꯑꯃꯠꯇꯁꯨ ꯐꯥꯎꯅꯔꯔꯣꯏ꯫ ꯏꯁꯥꯒꯤ ꯄꯨꯟꯁꯤꯁꯦ ꯏꯃꯥꯅ ꯃꯥꯡꯍꯜꯂꯗ꯭ꯔꯥ? ꯏꯃꯥꯒꯤ ꯀꯨꯝꯕꯤꯔꯩ ꯏꯃꯥ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯒꯤ ꯃꯐꯝꯗ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯏꯁꯥꯕꯨ ꯂꯧꯁꯤꯟꯕꯤꯅꯕ ꯍꯥꯏꯖꯔꯨꯒꯦ꯫ ꯏꯃꯥ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ, ꯑꯩꯒꯤꯗꯃꯛꯇ ꯏꯃꯥꯅ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯒꯅꯤ? ꯂꯥꯜꯂꯤꯕꯁꯦ ꯏꯃꯥ ꯈꯛ ꯅꯠꯇꯦ, ꯃꯈꯣꯏꯁꯨꯅꯤ꯫ ꯃꯈꯣꯏꯒꯤ ꯐꯠꯇꯕꯗꯨꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯒꯦ ꯍꯥꯏꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏꯕ ꯄꯤꯒꯦ ꯍꯥꯏꯕ꯫ ꯐꯔꯦ, ꯅꯪ ꯇꯥꯆꯧꯁꯨ ꯍꯌꯦꯡꯗꯤ ꯍꯜꯂꯛꯂꯅꯤ, ꯑꯗꯨꯒ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯅꯔꯁꯨ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯁꯛꯍꯦꯟꯒꯤ ꯃꯃꯥꯅ ꯊꯤꯡꯕꯗꯒꯤ ꯊꯣꯝꯕꯁꯨ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯗꯦ꯫ ꯀꯨꯝꯕꯤꯔꯩꯒꯤ ꯏꯃꯨꯡꯅꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ, ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯅ ꯀꯨꯝꯕꯤꯔꯩꯕꯨ ꯎꯅꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯔꯕꯁꯨ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯕ ꯐꯪꯂꯝꯗꯦ꯫ ꯏꯃꯥꯒꯤ ꯀꯨꯝꯕꯤꯔꯩ, ꯅꯪ ꯋꯥꯈꯜ ꯑꯃꯨꯛꯇꯗꯤ ꯈꯜꯂꯨꯗ, ꯁꯛꯍꯦꯟꯗꯣ ꯉꯔꯥꯡꯁꯨ ꯃꯃꯥꯡꯒꯤ ꯂꯝꯄꯥꯛ ꯃꯁꯤꯗ ꯃꯇꯣꯝꯇ ꯐꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯏꯃꯥ ꯂꯩꯖꯔꯁꯅꯨ, ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯇꯞꯅ ꯀꯥꯎꯖꯈ꯭ꯔꯁꯅꯤ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯥꯒ ꯎꯅꯕ ꯄꯥꯝꯗ꯭ꯔꯦ꯫ ꯈꯪꯗ꯭ꯔꯦꯗ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯅꯝ ꯀꯟꯕꯅꯦ, ꯁꯛꯍꯦꯟꯒꯤ ꯃꯇꯧꯁꯤꯒꯤ ꯏꯃꯥ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ? ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯕ ꯉꯝꯗꯦ, ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯈꯪꯍꯟꯕ ꯉꯝꯗꯕ ꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯈꯨꯜ ꯃꯤꯌꯥꯝꯅꯁꯨ ꯁꯤꯕꯣꯟ ꯁꯤꯕꯣꯟ ꯉꯥꯡꯅꯔꯕ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯎꯅꯗꯨꯅ ꯋꯥ ꯑꯝꯇꯗꯤ ꯍꯥꯏꯈꯣꯗ꯫ ꯏꯃꯥ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯣꯛꯑꯁꯤ꯫ ꯑꯩ ꯃꯥꯕꯨ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯐꯥꯖꯤꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ, ꯑꯗꯨꯅ ꯑꯩ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯅꯪ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯨꯔꯤꯕꯅꯣ? ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯅꯪꯕꯨ ꯏꯃꯥꯒꯨꯝꯅ ꯃꯤꯅ ꯉꯥꯡꯅꯕꯗꯨ ꯄꯥꯝꯕ꯭ꯔꯥ? ꯏꯃꯥ, ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯁꯤ ꯌꯧꯅ ꯄꯥꯝꯗꯕꯁꯤꯗ ꯑꯩꯅ ꯀꯃꯥꯏꯅ ꯆꯪꯗꯨꯅ ꯃꯤꯒꯤ ꯏꯃꯨꯡꯗꯨꯒꯤ ꯃꯧ ꯑꯣꯏꯔꯨꯗꯧꯔꯤꯅꯣ? ꯏꯃꯥꯁꯨ ꯈꯪ, ꯑꯁꯨꯛ ꯀꯨꯏꯅ ꯊꯥ ꯀꯌꯥꯅ ꯂꯩꯔꯤꯁꯦ, ꯅꯣꯡꯃꯇ ꯋꯥ ꯑꯃ ꯊꯥꯡꯕ ꯂꯥꯛꯄ ꯑꯩꯁꯤꯕꯨ ꯀꯌꯥ ꯃꯃꯜ ꯌꯥꯎꯗꯕ ꯅꯨꯄꯤꯅꯣ? ꯃꯗꯨ ꯄꯨꯝꯕ ꯏꯖꯠꯀꯤꯗꯃꯛ ꯈꯜꯂꯒ ꯈꯥꯡꯕ ꯇꯥꯔꯦꯗꯅ꯫ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯕ ꯃꯥꯅꯗꯤ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤꯕꯁꯤꯗꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯦ ꯅꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯕ ꯃꯍꯥꯛꯅꯤꯅꯦ꯫ ꯑꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯋꯥꯉꯥꯡꯗꯣ ꯇꯥꯗꯨꯅ ꯑꯩ ꯆꯍꯤ ꯀꯌꯥ ꯑꯃ ꯃꯥ ꯅꯨꯡꯁꯤꯔꯦ ꯍꯥꯏꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯏꯃꯥ꯫ ꯐꯔꯦ ꯐꯔꯦ, ꯉꯁꯤꯗꯒꯤ ꯏꯃꯥ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯔꯣꯏ꯫ ꯑꯩꯅ ꯁꯣꯏꯔꯨꯕꯅ ꯄꯥꯡꯒꯜ ꯊꯣꯛꯅ ꯏꯁꯥꯕꯨ ꯉꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯅꯪꯅ ꯁꯤ ꯐꯩ ꯈꯟꯕꯗꯣ ꯑꯗꯨꯃꯛ ꯇꯧꯔꯣ, ꯏꯃꯥ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ꯫ ꯁꯣꯝꯗꯁꯨ ꯁꯛꯍꯦꯟꯗꯨ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯍꯦ ꯅꯪ ꯉꯥꯏꯈꯣ, ꯍꯧꯖꯤꯛ ꯑꯁꯨꯛ ꯊꯦꯡꯂ ꯃꯇꯝꯁꯤꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯥ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯆꯥꯛꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ? ꯅꯠꯇꯦ, ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ? ꯉꯥꯎꯔꯦ ꯉꯥꯎꯔꯦ, ꯑꯩ ꯉꯥꯎꯔꯦ꯫ ꯑꯩꯁꯤ ꯏꯃꯥꯅ ꯉꯥꯎꯍꯜꯂꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯅꯨꯡꯉꯥꯏꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ ꯀꯩ, ꯏꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯕ ꯅꯠꯇ꯭ꯔꯣ? ꯍꯩ, ꯐꯅꯕ ꯉꯥꯡꯕꯗ ꯂꯧꯕ ꯍꯩꯇꯕ ꯃꯆꯥ, ꯅꯪꯕꯨ ꯀꯔꯝꯕ ꯑꯄꯪꯕꯅꯣ? ꯐꯔꯦ ꯀꯩꯅꯣ, ꯑꯩ ꯍꯧꯖꯤꯛꯇꯤ ꯐꯔꯁꯤ꯫ ꯁꯤ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯦ? ꯅꯆꯥ ꯑꯩꯅ ꯉꯥꯎꯆꯠꯅꯔꯒ ꯂꯩꯕꯁꯤ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯌꯦꯡꯅꯤꯡꯂꯤꯕꯁꯦ? ꯑꯩꯅ ꯄꯥꯝꯗꯦ ꯌꯥꯗꯦ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯃꯥ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯨꯄꯤ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯅꯨꯄꯤꯗꯨ ꯄꯥꯝꯗꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ ꯅꯪꯅ ꯄꯥꯝꯗꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯍꯦꯛꯇ ꯍꯣꯡꯕ ꯌꯥꯕ? ꯅꯄꯥ ꯑꯁꯤꯒ ꯃꯥꯒꯤ ꯃꯃꯥꯗꯨꯒꯅ ꯆꯠꯂꯝꯂꯤꯕ ꯂꯤꯆꯠꯇꯣ ꯅꯪ ꯅꯃꯤꯠꯇꯨꯅ ꯎꯔꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗ ꯏꯃꯨꯡ ꯑꯅꯤꯁꯦ ꯉꯥꯏꯁꯦꯟ ꯑꯣꯏꯔꯒ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐꯕꯇꯒꯤ ꯗꯥꯏꯇꯗꯨ ꯅꯪ ꯄꯨꯕ ꯉꯝꯂꯗ꯭ꯔꯣ? ꯏꯃꯥ, ꯃꯗꯨ ꯈꯪꯗ꯭ꯔꯤꯉꯩꯒꯤ ꯋꯥꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯑꯩꯈꯣꯏꯅ ꯁꯨꯝꯅ ꯇꯧꯔꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯃꯔꯤ ꯂꯩꯅꯒꯗꯕ ꯅꯠꯇꯦ꯫ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯒꯤ ꯆꯨꯞꯅꯕ ꯐꯠꯇꯅꯕ ꯈꯟꯕ ꯌꯥꯎꯕꯒꯦ? ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯑꯊꯨꯕꯗ ꯅꯪ ꯑꯩꯅ ꯂꯨꯍꯣꯡꯅꯕ ꯁꯤꯟꯒꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯌꯥꯗ꯭ꯔꯕ ꯑꯩ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨꯗ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯉꯝꯗꯨꯅ ꯑꯩꯕꯨ ꯂꯨꯍꯣꯡꯂꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯆꯥꯒꯤꯁꯨ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯒꯅꯤ꯫
He, nangayko haibane. Mama, nang si othok na sumanong kalida ko. Angang na sige mayokta nang yiknaba magum hit lepi. Masibu, ay kari irang no. Ay mo kaya patabo no pino. Nakoy na thogan manatro. Karamba no bigi thamoy na haraw na yaning kadaba thawdok no. Hau kibado, soy kibado ay susoy lale haide da. Mama nang ay bu saurat. Nang na dum na sum tawrabadi ay koy nigi amat tangay rabi isasi. Soy na manglagani ne. Ay kay daw haibano. Ay kay daw haibano ba? Ay ki thamoy na sakli ba may sakse. Nakoy kana na su khangloy. Mama, madu pumbahok nang wakal amuktang di khan. Ay lale, amuk kana siguma tawraroy. Isagi mukta di khansi. Nang ay di hingbagi matam ten silay. Isa na ngawba magum layraga nang ay nasikraba matamda mana hingaw kadaba punsi mahingdo nang su amukta di khaluni si sawa pharo imongdo nausilasi. Nong ninigi matong ni ayuk amay thazadana memsado laymagi yumda laklami. Kana layge? Mi lay bro? Yum sibu mi lay bro? Lay kana inamanatra. Mani thazadana kari layre kari haibigadaba. Isaga imogagi luhongmagi matangda kari karam tawsige hanggen laklibani. Asuk kuibase wahay amata haida layruraga ngasikag isabu ningsingduna lakpiribra. Ayna laktabagi maram nasana khanglamlani. Amuk hana ngangnagumsi. Adubu ayna laklibasidi isa nupagi khallaga isagi nungsibana mama ibu maithiba piduna nupi masaduga luhongnaba hainaba laklibani. Inama ayna lankiba kayana aykhoy supanggal thoktadun laybani. Adubu isa anigi punsibudi manghanjaningdi ay lankhre inama amadi inamagi imungda yam lankhre. Isase hatabi mama aigi isani haiba kawiduna amuktadi lawsinbiyo. Ay susoyre isagi asetpa phirepu mama ama oina khanglutre. Adubu haukiba pumba kaunarasi amuk hana suningsingnaragumsi karisu thokidaba magum aykhoy puni hingminarasi punsi supa kainaba karisu yararoi. Ay lali inama ayna lankibasingdo amuktadi ngakpiyo. Ayna nakhong paiduna haizani isabu nasamukni khana warakpiyo. Karigumba soirakadaba malaybada afafata ningthina takpiyo ko inama. Adum tawno haunade aysu ngihaki asawbana tunggi wakal khaluje. Karisu khangsadaba angang anigi mafamdasu aysu yamna lalabani. Tha amagi matungni sagen amadi kumbirei makhoi ani luhonglami. Nupi tabro sidamta lawwa haige. Kausu kaukreda bema nangi nupa sin nang kaubasya. Udradi layba ngamdraba kaino sangu kaino amta hanguso. Hoima. Olak jibo thenge. Kaino pakauta kaurido ngawbra khangdeba. Ima hoi ki mamangda ikaiba kamta khangdraba. Is kaigi kaidiba aigi nupi kausaba ba. Ikairoi nangdi haudong mamai panbanina. Aina haidro aina sathuamdaida hanjillakpa matamda nang udradi yade masi nang hekta kaurisi kaigino. Is yam paktena nangdi yari bungo chataudu chalu sum ngangda leiranu. Aidi nangna nangdagi sugen maidok ningrida. Nanaktada dum lainingi kaigino sibo. Lairo tabak kamda chatlanu adugane sara henminaraga pulabek laiminarasi. Aduna faradra ado horen halakpada kari leiroge. Kai janingi nangbo. Yaranida kaisu janingde aina janingbado imaga basigana adum pizai. Ado yumdagadi chatningbu phawdabro ima hoi ko unaningdabra. Chatning adubu imagi mamangda yumda chatke haibadi laradana panba phawgamdre. Numituda nakhoi imaga ikhoi pabagase akhoi nin thengnaramdrab moi noina ikhoi dagi hankidana ibani thunaramoidamni. Yari nangsu sibu warini. Wa hangba loidribaro thadoro ne sak thenge napase mabuk paiduna khange. Asumna haukiba kuding kaunaduna imung anido harauna nungaina punsinduna leikirami.